ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩ ꯑꯁꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩ ꯑꯁꯤꯕꯅꯤ ꯃꯇꯝ ꯐꯅ ꯀꯨꯏꯔꯦ ꯔꯣꯂꯦꯝꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯔꯣꯂꯦꯝ ꯑꯍꯟ ꯐꯅ ꯑꯣꯏꯔꯛꯂꯕꯅꯤ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯔꯣꯂꯦꯝꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯔꯣꯂꯦꯝ ꯅꯣꯡꯃꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯁꯥ ꯑꯗꯣ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯂꯕ ꯔꯣꯂꯦꯝ ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯤ ꯑꯃꯔꯣꯝꯗ ꯔꯣꯂꯦꯝꯁꯦ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯥꯗꯣꯏ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯔꯣꯂꯦꯝꯅ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯣꯂꯦꯝ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯣꯏꯅꯃꯛ ꯃꯆꯥꯅꯨꯄꯤꯁꯤꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥꯕꯨꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯂꯩꯈꯤꯕꯅꯤ ꯔꯣꯂꯦꯝꯅ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗꯨꯗ ꯃꯈꯣꯏ ꯑꯁꯦ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯂꯦꯝ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯁꯦ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯤ ꯅꯨꯃꯤꯠꯇꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯔꯣꯂꯦꯝꯁꯦ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯛꯄ ꯑꯗꯨꯗ ꯇꯨꯝꯂꯤ ꯁꯥꯔꯤ ꯇꯧꯔꯨꯔꯕ ꯊꯥꯗꯣꯏ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯔꯣꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯕꯒꯦ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ ꯅꯠꯇꯦ ꯂꯣꯛ ꯈꯨꯕꯗꯨꯕꯨ ꯋꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯃꯥ ꯑꯩꯁꯤ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯍꯛꯆꯥꯡꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄ ꯑꯁꯤꯗ ꯑꯩ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯥꯏꯕꯅꯅꯦ ꯁꯣꯏꯗꯅ ꯐꯔꯛꯀꯅꯦꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯍꯟꯗꯛꯁꯤ ꯇꯁꯥ ꯂꯥꯡꯄꯟ ꯈꯔ ꯄꯥꯡꯗꯦꯗꯅ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯏꯆꯥꯁꯤꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄ ꯏꯁꯥ ꯍꯛꯆꯥꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝ ꯍꯦꯛ ꯇꯧꯏ ꯋꯥꯈꯜꯅꯔꯥ ꯃꯪꯂꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ ꯈꯣꯡ ꯈꯨꯠꯁꯤ ꯇꯤꯡꯊꯣꯛꯏ ꯅꯨꯡꯉꯥꯏꯇꯦ ꯀꯣꯟꯁꯤꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯈꯨꯠ ꯁꯥꯁꯤꯅ ꯑꯃꯗ ꯊꯝꯃꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥ ꯇꯁꯦꯡꯅ ꯑꯩ ꯁꯤꯅꯤꯡꯉꯦꯅꯦꯍꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯎꯁꯦ ꯑꯅꯥꯕꯅꯕꯨ ꯀꯔꯝꯅ ꯄꯣꯊꯥꯒꯗꯕꯅꯣꯅꯦ ꯑꯁꯨꯝꯅ ꯔꯣꯂꯦꯝꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯑꯁꯨꯝ ꯄꯥꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯊꯥꯗꯣꯏꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏꯕ ꯇꯥꯏꯅꯦ ꯅꯪꯕꯣ ꯄꯨꯛ ꯊꯤꯟꯕꯁꯤꯗ ꯑꯗꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯐꯔꯦ ꯇꯨꯝꯖꯔꯨꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯨꯃꯛ ꯐꯝꯂꯤ ꯔꯣꯂꯦꯝ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯕꯗꯣ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯁꯨ ꯔꯣꯂꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯀꯅꯥꯅꯣꯅꯦ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜꯗ ꯗꯨꯡ ꯆꯠꯂꯤꯕꯁꯤꯕꯣ ꯑꯐꯕ ꯈꯨꯗꯝꯗꯤ ꯃꯥꯟꯗꯦꯁꯦ ꯇꯥꯆꯧ ꯀꯩꯗꯧꯔꯦ
ꯌꯦꯅ ꯈꯥꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤꯕꯨ ꯇꯥꯆꯧ ꯇꯥꯕꯤꯗꯕ꯭ꯔꯣ? ꯍꯥ ꯀꯩꯗꯧꯋꯦ ꯍꯥꯏꯕ? ꯀꯅꯥꯅꯣ ꯆꯠꯂꯦꯕꯣ? ꯇꯥꯆꯧ ꯇꯨ ꯑꯁꯤꯗ ꯗꯨꯡ 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 ꯆꯦꯜꯂꯤꯕꯁꯤꯕꯨ ꯇꯥꯆꯧ ꯇꯥꯕꯤꯗꯕ꯭ꯔꯣ? ꯄꯥꯕꯨꯡꯁꯤ ꯀꯨꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯍꯦ ꯏꯕꯣ꯫ ꯑꯗꯨꯅꯤ ꯇꯥꯆꯧ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯁꯤ꯫ ꯄꯥꯕꯨꯡꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤꯔꯣ? ꯑꯁ ꯏꯃꯥꯅ ꯁꯦꯟꯅꯔꯒ ꯂꯩꯔꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯉꯛꯀꯗꯧꯒꯤꯅꯣ? ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯍꯦꯟꯖꯟꯕ ꯈꯣꯠꯄ ꯂꯩꯔꯛꯂꯕꯗꯤ ꯏꯃꯥꯅ ꯃꯔꯥꯏ ꯍꯥꯏꯖꯔꯛꯆꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯔꯣꯂꯦꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯗꯣ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯔꯣꯂꯦꯝꯗ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯀꯩꯗꯧꯒꯦꯕ ꯅꯁꯥꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯣꯂꯦꯝ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯄꯥꯈꯠꯂꯗꯨꯅ ꯔꯣꯂꯦꯝꯒꯤ ꯃꯅꯥꯇꯣꯟꯗ ꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯊꯕꯥꯛ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯆꯣꯡꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯔꯣꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯔꯣꯂꯦꯝꯁꯦ ꯋꯥ ꯉꯥꯡꯕ ꯈꯠꯄ ꯀꯩꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯔꯣꯂꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯔꯣꯂꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯈꯪꯕꯒ ꯉꯁꯥꯏꯗꯒꯤ ꯔꯣꯂꯦꯝꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗ ꯑꯃꯥꯏꯕꯗꯣ ꯊꯨꯅ ꯌꯥꯡꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯩ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯣ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯤ ꯄꯨꯊꯣꯛꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯄꯥꯟꯗ ꯊꯝꯕ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯟꯅ ꯁꯪꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯒꯗꯧꯔꯤꯗ ꯑꯗꯣ ꯀꯝꯗꯧꯁꯦꯕ? ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯋꯥ ꯂꯥꯎꯔꯅꯨꯀꯣ, ꯃꯍꯥꯛꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯁꯤꯔꯦꯅ ꯍꯥꯏꯖꯤꯜꯂꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯣꯏꯅ ꯄꯣꯂꯣꯏꯅꯕ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯎ ꯃꯊꯪ ꯄꯤꯅꯈꯤꯗꯨꯅ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯂꯥꯛꯅꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯃꯔꯥꯡ ꯑꯁꯨꯝ ꯇꯧꯕꯗꯣ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯑꯅꯥꯕ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯂꯥꯛꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯟꯗꯣꯛꯂꯗꯨꯅ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯅꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯂꯦꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯗꯣ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯤꯕ ꯃꯝꯂꯤꯕ ꯑꯣꯏꯕꯅꯤꯅ ꯑꯃꯥꯏꯕ ꯑꯗꯣ ꯃꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ, ꯕꯥꯔꯇꯤꯜ ꯑꯃ ꯌꯥꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯥꯔꯇꯤꯜ ꯌꯥꯟꯗꯨꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯗꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯏꯟꯅꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟ ꯈꯪꯒꯠꯂꯛꯀꯅꯨ ꯀꯣ, ꯑꯇꯣꯞꯄꯗ ꯇꯧꯕꯗꯤ ꯇꯧ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯑꯃꯥꯏꯕ ꯑꯃꯅꯤ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯔꯞ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯥꯡꯁꯪ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨꯃꯛ ꯐꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯃꯁꯥ ꯁꯦꯡꯗꯣꯛꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯕꯥꯔꯇꯤꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯄꯜꯂꯤꯕ꯭ꯔꯥ ꯆꯤꯡꯈꯤꯕꯗꯒꯤ ꯑꯃꯥꯏꯕꯗꯣ ꯇꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯗꯨꯗ ꯃꯍꯥꯛ ꯇꯨꯒꯦ ꯇꯧꯏ꯫ ꯑꯗꯨꯒ ꯕꯥꯔꯇꯤꯜ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯀꯣꯔꯣꯛ ꯀꯔꯥꯛ ꯂꯥꯎꯅ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦ ꯌꯦꯡꯉꯨꯅꯁꯦ, ꯐꯩ ꯇꯧꯒꯦ ꯈꯪꯒꯅꯦꯕ ꯑꯗꯨꯕꯨꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯃꯌꯥꯝ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ
ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝꯆꯤꯠ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯈꯔ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯄꯗꯨꯒ ꯃꯄꯥ ꯆꯪꯗꯨꯅ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯀꯤꯕ ꯈꯔ ꯐꯩ ꯑꯃꯥꯏꯕꯗꯨꯅ ꯑꯥꯏ ꯅꯈꯣꯏꯗꯤ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯅꯤꯡꯗꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯔꯣꯂꯦꯝ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯈꯤ ꯔꯣꯂꯦꯝꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯀꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯑꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯔꯣꯂꯦꯝꯒꯤ ꯁꯌꯦꯡꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯁꯥꯎꯕꯤꯡ ꯂꯥꯎꯏ ꯀꯌꯥ ꯍꯩꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯁꯤꯁꯨꯅꯦ ꯈꯤꯇꯪ ꯆꯥꯎꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯥꯒꯦ ꯍꯥꯏꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯅꯁꯨ ꯄꯤꯛꯅ ꯆꯤꯟꯅ ꯁꯥꯈ꯭ꯔꯦ ꯃꯈꯥꯗ ꯈꯥꯔꯤꯕꯁꯤꯁꯨ ꯀꯩꯔꯥꯛꯇꯧꯅ ꯁꯥꯕꯅꯤꯗꯣ ꯎꯕꯥꯛ ꯑꯣꯏꯅ ꯆꯟꯕ ꯅꯠꯇꯕꯅꯤꯅ ꯂꯣꯏ ꯂꯤꯊꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯗꯨꯅ ꯑꯁꯨꯝ ꯊꯥꯡꯂꯛꯄꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯔꯣꯂꯦꯝꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯁꯨꯝ ꯊꯦꯡꯂꯤ ꯃꯈꯣꯏꯅ ꯅꯣꯝꯍꯧ ꯆꯠꯄꯗꯨꯗ ꯄꯥꯝꯕꯣꯝ ꯑꯗꯨꯁꯨ ꯂꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯔꯣꯂꯦꯝꯁꯦ ꯍꯧꯒꯠꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯔꯣꯂꯦꯝꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯊꯥꯡꯇꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯒꯤ ꯄꯩꯈꯠꯂꯤꯕ ꯖꯩꯒꯒꯤ ꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯂꯤꯕ ꯀꯨ ꯑꯗꯣ ꯊꯥꯡꯒꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯈꯤꯕ ꯅꯤꯄꯥ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯨ ꯃꯊꯛꯇ ꯎꯞꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯔꯣꯂꯦꯝꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝꯗꯤ ꯁꯤꯔꯕ ꯃꯤꯑꯣꯏꯅꯤꯅ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯝ ꯆꯠꯄꯒꯤ ꯂꯦꯡꯕꯗꯨꯗ ꯃꯍꯥꯛꯁꯤ ꯂꯦꯡꯕꯗꯨꯗ ꯑꯩꯅ ꯃꯁꯥꯁꯦ ꯍꯤꯡꯕꯩ ꯁꯨꯝ ꯈꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯔ ꯃꯥꯜꯂꯦ ꯃꯁꯥꯁꯦ ꯎꯟ ꯇꯥꯡꯉ ꯏꯪꯉꯤ ꯆꯞ ꯇꯤꯡꯉꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯦꯡꯂꯤꯉꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯅ ꯑꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯌꯦꯡꯉꯤꯗꯨꯅ ꯌꯥꯔꯦ ꯊꯝꯃꯝꯃꯕꯗꯤ ꯌꯥꯔꯦ ꯊꯣꯛꯂꯛꯑꯣ ꯁꯣꯝ ꯅꯥꯀꯟꯗ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯣꯂꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯤ ꯃꯍꯥꯛꯀꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯔꯣꯂꯦꯝꯒꯤ ꯍꯛꯆꯥꯡ ꯊꯥꯡꯕ ꯌꯥꯎꯈꯤꯕ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯈꯤꯕ ꯔꯣꯂꯦꯝꯒꯤ ꯄꯥꯝꯕꯣꯝ ꯊꯦꯡꯈꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯑꯗꯨꯃꯛ ꯂꯥꯎꯏ ꯏꯍꯩ ꯍꯩꯅꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯍꯥꯏꯕꯗꯤ ꯔꯣꯂꯦꯝꯒꯤ ꯃꯇꯨꯡ ꯊꯪꯕꯗ ꯂꯩꯈꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯪꯉꯤ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯔꯣꯂꯦꯝꯒꯤ ꯍꯛꯆꯥꯡ ꯊꯥꯡꯕꯗꯨꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯨꯝ ꯊꯦꯡꯕ ꯃꯌꯥꯝꯅ ꯆꯠꯄꯒꯤ ꯅꯣꯝꯍꯧ ꯅꯣꯝꯕꯗꯨꯗ ꯑꯁꯨꯝ ꯊꯦꯡꯄꯗꯨꯗ ꯑꯩꯗꯤ ꯃꯍꯥꯛꯁꯤ ꯍꯤꯡꯂꯤꯕꯣꯏ ꯈꯜꯂꯨꯔꯕꯅꯤꯅꯦ ꯑꯗꯨꯅꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯤꯕꯗꯣ ꯏꯁ ꯏꯇꯥꯎ ꯅꯪꯗ ꯅꯠꯇꯦꯗ ꯑꯩꯁꯨꯅꯤꯗ ꯃꯍꯥꯛꯀꯤ ꯈꯣꯡꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯣꯛ ꯁꯨꯝ ꯀꯥꯎꯔꯛꯂꯤꯕꯅꯤꯅꯦ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯍꯤꯡꯂꯕꯣꯏ ꯅꯤꯡꯗꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯂꯣꯡꯅꯒ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯪꯗ꯭ꯔꯦ ꯁꯦꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕ꯭ꯔꯥꯁꯨ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯍꯥꯏꯖꯤꯟꯅꯈ꯭ꯔꯦ ꯔꯣꯂꯦꯝꯒꯤ ꯄꯥꯝꯕꯣꯝ ꯊꯦꯡꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯂꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯤ ꯇꯤꯟꯗꯨꯅ ꯑꯁꯇꯤ ꯁꯣꯔꯥꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯄꯥꯏꯈꯠꯅꯈꯤ ꯍꯥꯏꯔꯤꯕ ꯔꯣꯂꯦꯝ ꯁꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗꯣ ꯄꯨꯡ 9 ꯇꯥꯔꯕꯅꯤ ꯊꯥꯗꯣꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯁꯥꯗꯣ ꯀꯞꯃꯟꯕꯅꯁꯨ ꯋꯥꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥꯕꯨ ꯀꯞꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯁꯤꯕꯒꯤ ꯃꯆꯥꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯁꯤꯕꯒꯤ ꯂꯃꯟ ꯇꯣꯟꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯗꯒꯤ ꯍꯥꯟꯅ ꯆꯠꯈꯤꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯞꯂꯨꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯁꯜꯂꯨꯔꯒꯅꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ
ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯧꯔꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯣꯂꯦꯝꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕꯤꯔꯝꯂꯕꯗꯤ ꯍꯤꯡꯒꯗꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯊꯃꯣꯏꯗ ꯄꯨꯔꯣꯛ ꯄꯨꯔꯣꯛ ꯆꯥꯛꯆꯔꯕꯁꯨ ꯃꯆꯤꯟꯗ ꯀꯥꯡꯊꯣꯛꯇꯕꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯤ ꯃꯇꯝꯗꯨ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯍꯧꯅ ꯈꯣꯡꯕ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯟꯗ ꯍꯤꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ngasi ngarang si handak marak si hui yamna toina khongba amadi kappa tawi aikhui gi tadaro le laikhidaba sibu ma sibu kamdori bajanu lai phatbanaga puri bajalo pubo rambasu yai mahak si maibana ngahawai hai khibda mahak si lai phatabana question senaraga leire lai phataba oknabani thawai mirelli ngana satkrabani haksang polanga loinaba thawai khara tamak thamlibani aduna maru oiba thawai miri satkrabani na mahak hingnaroi haidana maibana haikigum tawbani ngai khuni laina puba sibu laram leng jobanga mi leigi dolai tongi haina bataine as kadai de wanoda kana sirarege ha kana tongurege sinda bahai haina bai wani siba nungai na baidana chumi he mado sining na ba pangai haiba jani asum na makhoina wari wotai sanduna asum leiringai leminari ba singaduna yarase koi tumana ba tawsi tumninge adumna hairak paduda makhoi su hoi hoi haiduna makhoi mathang tumnakhri adubu nipa amati yamna nungaina tumlambadagi hawgalaklaga mahakna akoibaduda haibadi sumang aduda yenglakpada sumang maton aduta kanagumba maliplaga leiribado mahakna ui madu urubada nupa ado swai lawi tuminda mahak mayam leiriba adugi manakta tasinduna adumak leiri aduga kiruk asum yengli sumangi masi amata leplaga leiramba musin muba satamado asum sangsil lakpana mayam tumliba adugi manak yoksilakli haibadi ustin tabi yoksilakli matamar do nipa aduna thangnada leiriba mayam adu masa nomduna kainoma leiri haiduna koilau lauduna hawdokpadagi mayam do phukhu khawunari matamar do mayamna kaidorobage kailerbage haiduna hanglubada nipa aduna suri makhada nupa ama leiri haiduna mahana yengthorokpadadi amuk leiramdri matamar do mayamna farese legesinu ikoi yamliba siri kaisi toroise asumna makhoina haidari ngai yumki yanakha aduta hui natragana karigumba jiba amana sor launa senkibagi makola matari khonjel adu tabada mayam to swai launa aduna khonjel tariba yanakha domda sat jengthori aduga kana kaidoba yaroba jano kana hosik chenkributu bo haiduna makhoi kharana budrung chentoklaga tinki laikidaba sing aduna yengluba matamdadi kana gumba miyu yama laptakna senkribudo ui adubu senkribudo asum senkraga mathung maram khangdana lechin nongphai mangkhri ukidri mami sami adumak mangkhiba aduta mahakpu yengliba miyu sing aduna butni haduna makhoi launa sensalakli adumna makhoi ani homduna budrung chensalakpadu makhoi singsu pakatladuna koilang langli mangolda langli badu tabada thadoi amati thadoi gi macha sing loina mahagudaraktuna mayam kedoba yorobagi haiduna hanglari matamatu mayamna rakhoi gi yum masida phatraba laimu leiri mafam khudimakta koicha chatuna leiri haiduna yamna pakhana amana amangang tauri adumna tawrakpa aduta rolemgi mahaki nupi thadoina mayam waraba suwana ngasi ahing sidati lekpiyu asumaina mi leitaba yawbase asomne hi tawbani mayamna su hena khangbirabadudi haiduna mayam sing adugi pungning phathabiri matamaduda miyo yamana ibema sumi sumaina tawbasi adum thokojani aduda tawgadabu sumaina dung chenba khotpa mittai dai ubadudi amukta phab uraktri aisu leitaba miyo singi mayumda chatuna ahing leklakpa miyo yamani lekai asigi misi minam yorokpada ai nai hing lektaba numit jawbo jat natti adu noigi sina mawung ama tawiko khara section badi fai adumna hairakpada thadoigi macha nupa aduna khangdrada yumse aigi ta singa lerin trabari aigi yumda chalasi haidure ima tatana nganglibari adubu ima na suya yadi aidine hajari basini sorat hek loibaga yumda dum chakradawni hayeng phiroi lorkanda amuk lake adumna hairakpada mayamna ai
ꯅꯣꯏ ꯂꯣꯏꯅꯃꯛ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯍꯥ ꯁꯣꯜꯂꯕꯩ ꯅꯃꯥꯁꯤꯗꯤ ꯀꯅꯥꯒ ꯁꯦꯟꯅꯍꯧꯅꯤ ꯅꯣꯈꯣꯏꯕꯣ ꯊꯃꯣꯏ ꯄꯥꯟꯗꯕ ꯇꯧꯅꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯟꯊꯣꯡꯂꯣꯝꯗ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯊꯣꯡꯒꯤ ꯅꯥꯛꯆꯦꯠ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯆꯠꯂꯤꯕꯗꯣ ꯃꯌꯥꯝꯅ ꯎꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕ ꯃꯨꯔꯤ ꯇꯧꯕ ꯑꯗꯣ ꯇꯞꯅ ꯑꯗꯨꯃꯛ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯃꯅꯤ ꯃꯁꯦ ꯂꯥꯏꯅ ꯈꯟꯕꯗꯤ ꯆꯨꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯍꯜꯂꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯒꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯍꯤꯡ ꯂꯦꯛꯄꯒꯤ ꯊꯕꯛꯁꯦ ꯌꯥꯎꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯉꯔꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯅꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯀꯔꯤ ꯑꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯐꯈ꯭ꯔ ꯃꯥꯜꯂꯤ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯂꯣꯏ ꯆꯪꯅꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯟꯕ ꯅꯠꯇꯦ ꯉꯥꯁꯜꯂꯒ ꯊꯝꯕꯗꯅꯤ ꯃꯄꯥꯟꯗ ꯃꯤ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯊꯪ ꯇꯨꯝꯅꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯔꯤ ꯑꯗꯨꯗꯨꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯁꯨ ꯔꯣꯂꯦꯝꯒꯤ ꯃꯄꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯧꯁꯤꯡꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯇꯤꯜꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯇꯤ ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯑꯁꯇꯤ ꯂꯣꯏꯈꯤꯕ ꯃꯇꯨꯡ ꯁꯣꯔꯥꯠ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯁꯣꯔꯥꯠ ꯇꯧꯒꯗꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯥꯝꯇꯣꯞꯇꯤ ꯈꯜꯂꯒ ꯊꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯔꯣꯂꯦꯝ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯤ ꯅꯨꯃꯤꯠꯇꯣ ꯔꯣꯂꯦꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯉꯥꯖꯥꯎ ꯑꯃꯁꯨ ꯄꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯌꯥꯝꯅ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯤꯕꯗꯨꯕꯣ ꯑꯩ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯁꯦ ꯌꯦꯡꯁꯤ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯦ ꯅꯪꯕꯣ ꯑꯗꯨꯁꯨꯅꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥ ꯑꯅꯤꯃꯛ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯌꯦꯡꯋꯥꯏꯅꯦ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯃꯥ ꯔꯣꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯅ ꯊꯝꯂꯅꯤꯗꯀꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯑꯩ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯃꯈꯣꯏꯕꯨ ꯁꯦꯝꯂꯤꯕꯁꯤꯕꯨ ꯑꯗꯨ ꯑꯣꯏꯅꯕ꯭ꯔꯣ ꯃꯁꯤꯒꯤ ꯃꯃꯜ ꯈꯪꯗ꯭ꯔꯕꯗꯤ ꯃꯈꯣꯏꯁꯨ ꯄꯥꯞ ꯄꯨꯒꯅꯤ ꯍꯣ ꯄꯥꯞꯇꯨꯗꯤꯅꯦ ꯂꯩꯔꯤꯕꯛꯇ ꯑꯣ ꯅꯪꯅ ꯁꯤꯗꯩꯁꯤꯗꯅꯦ ꯉꯧꯔꯒ ꯁꯤꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯕ ꯀꯤꯒꯤꯁꯤ ꯍꯩ ꯀꯩꯗꯧꯕꯩ ꯉꯧꯔ ꯁꯤꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏꯅ ꯏꯆꯥ ꯁꯦꯝꯂꯤꯕꯁꯤꯕꯨ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯉꯧꯔꯒ ꯁꯤꯅꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯋꯥꯅꯤꯗꯅ ꯀꯥꯟꯅꯗꯦ ꯑꯩ ꯅꯆꯥꯁꯤꯡꯗꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯝꯕꯅꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯄꯥꯕꯨꯡꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕ ꯇꯥꯕꯗꯨꯗ ꯂꯝꯄꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨ ꯔꯣꯂꯦꯝꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣ ꯎꯔꯕꯁꯦ ꯃꯄꯥ ꯍꯥꯏꯅ ꯍꯣꯕꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯁꯤꯕꯨꯅꯤꯅꯦ ꯍꯩ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯍꯥꯏꯁꯦ ꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯤꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯃꯃꯥ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯂꯥꯜꯂꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯁ ꯄꯥꯕꯨꯡ ꯏꯃꯥꯒ ꯅꯕꯥꯅꯤ ꯔꯣꯃꯥꯟꯁ ꯇꯧ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡꯅ ꯍꯣꯕꯦ ꯆꯦꯟꯁꯤꯟꯈ꯭ꯔꯤꯗꯨꯕꯣ ꯑꯥꯏ ꯉꯖꯥꯎꯅꯤꯅꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯁꯤꯗꯤ ꯇꯥꯡꯉꯝꯒꯅꯤꯕꯣ ꯑꯩ ꯇꯥꯡꯁꯤꯅꯨꯅꯦ ꯅꯪꯒꯤ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯕꯒꯤꯅꯤꯅꯦ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯕꯣ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦꯅꯦ ꯈꯜꯂꯕꯅꯤꯅꯦ ꯁꯦ ꯐꯥꯎꯔꯕꯅꯤꯅꯦ ꯔꯣꯂꯦꯝ ꯊꯥꯗꯣꯏ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯨꯟꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯃꯈꯣꯏ ꯂꯥꯡꯗꯨꯅ ꯄꯨꯟꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯥꯗꯣꯏ ꯃꯊꯟꯇ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕꯗ ꯑꯃꯝꯕ ꯃꯥꯝꯇꯣꯞ ꯈꯟꯖꯤꯟꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯀꯔꯝꯅ ꯂꯩꯔꯝꯒꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯤ
ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯝꯇꯣꯞ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯥꯗꯣꯏꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯀꯤꯕꯗꯤ ꯂꯥꯏꯈ꯭ꯔꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯤꯑꯣꯏ ꯃꯤꯇꯧꯗꯤ ꯇꯥꯃꯣꯗꯣ ꯌꯥꯝꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯗꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯔꯣꯂꯦꯝ ꯂꯦꯞꯂꯒ ꯊꯥꯗꯣꯏꯗ "ꯊꯥꯗꯣꯏ, ꯅꯪꯕꯨ ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯏꯉꯛ ꯉꯛꯄ꯭ꯔꯅꯦ?" ꯊꯥꯗꯣꯏ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯍꯥꯛ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ꯫ "ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕꯅꯣ? ꯑꯩꯁꯨ ꯌꯥꯎꯅ ꯄꯨꯕꯤꯕ ꯌꯥꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝꯅ "ꯍꯩ, ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ꯫ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯍꯟꯈ꯭ꯔꯕ ꯑꯩꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯅꯣ? ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯇꯦꯟꯁꯤꯜꯍꯜꯂꯤ꯫ ꯌꯦꯡꯉꯨ, ꯅꯆꯥꯁꯤꯡ ꯑꯃꯗꯤ ꯅꯃꯧꯁꯤꯡ ꯑꯁꯤꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯧꯗ ꯅꯍꯥꯛꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯤꯡꯗꯣꯝ ꯄꯣꯝꯗꯨꯅ ꯍꯤꯡꯂꯤꯕꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯅ "ꯂꯥꯎꯁꯤ, ꯏꯃꯨꯡꯗ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯨꯁꯤ꯫ ꯑꯩꯁꯨꯅꯦ ꯀꯔꯤꯃꯇ ꯆꯥꯔꯛꯇꯕ ꯀꯨꯏꯔꯕꯅꯤ." "ꯍꯣꯏ, ꯆꯥꯕꯒꯤꯗꯤ ꯃꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯆꯥꯕ ꯌꯥꯗ꯭ꯔꯤꯗꯣ꯫ ꯑꯗꯨꯅ ꯅꯍꯥꯛ ꯁꯥꯎꯔꯒꯅꯨ꯫ ꯁ꯭ꯋꯥꯏꯗ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯃꯃꯥ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯛꯑꯣ, ꯁꯪꯒꯣꯏꯒꯤ ꯗꯥꯔꯤꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ." "ꯍꯣꯏꯗ." ꯑꯁꯨꯝꯅ ꯔꯣꯂꯦꯝ ꯑꯃꯗꯤ ꯊꯥꯗꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅ ꯔꯣꯂꯦꯝꯗ "ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯨꯔꯁꯤ, ꯑꯩꯁꯨ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯕ." "ꯁꯨꯝꯗꯧꯔꯣ, ꯅꯍꯥꯛꯁꯨ ꯇꯨꯝꯂꯨꯔꯣ, ꯑꯩꯁꯨ ꯇꯨꯝꯂꯨꯔꯒꯦ꯫ ꯍꯌꯦꯡꯅꯦ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯁꯤ." "ꯐꯔꯦ, ꯆꯠꯂꯨꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯂꯦꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯗꯣꯏꯅ "ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯔꯤꯕꯗꯨꯕꯣ? ꯍꯣ, ꯉꯥꯏꯈꯣ, ꯀꯔꯣꯝꯗꯅꯣ ꯆꯠꯄꯤꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤ꯫ ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧꯁꯤꯡꯗꯣ ꯄꯥꯈꯠꯂꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦꯕ? ꯀꯩꯗꯧꯔꯒꯦ? ꯀꯅꯥ ꯆꯠꯈ꯭ꯔꯒꯦꯕ?" "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯄꯥꯕꯨꯡꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒ ꯃꯥꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯃꯥꯗꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ." "ꯏꯃꯥ, ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ꯫ ꯏꯃꯥꯅ ꯄꯥꯈꯟꯗ ꯈꯟꯖꯟꯕꯗꯨꯗꯅꯦ ꯊꯣꯛꯂꯛꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯃꯗꯣ ꯏꯃꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯁꯤꯈ꯭ꯔꯕ ꯃꯤꯕꯨ ꯀꯃꯥꯏꯅ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯍꯦ, ꯅꯄꯥꯕꯨꯡꯗꯨ ꯁꯤꯔꯦꯅꯦ ꯅꯪꯕꯣ. ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯤꯕꯅꯤ. ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯑꯁꯤꯕꯔꯣ? ꯑꯁꯤꯕꯗꯨꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯥꯏꯕ? ꯅꯈꯣꯏꯅꯅꯦ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡ ꯅꯨꯡꯁꯤꯗꯕꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕꯖꯥꯠꯅꯤ. ꯀꯜꯂꯤꯉꯩꯗꯁꯨꯅꯦ ꯂꯥꯏꯌꯦꯡꯕꯤꯗꯦ. ꯅꯣꯡꯃꯇꯁꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯗꯅ ꯍꯪꯕꯤꯈ꯭ꯔꯕ꯭ꯔꯣ? ꯑꯣ, ꯇꯧꯔꯦꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯧꯅꯕꯤꯁꯤ. ꯍꯣ, ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦ. ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ." ꯑꯁꯨꯝꯅ ꯊꯥꯗꯣꯏꯗꯣ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯇꯨꯡꯂꯣꯝꯗ ꯏꯟꯅꯗꯨꯅ ꯇꯨꯡꯂꯣꯝꯗ ꯍꯜꯂꯞ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯧꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯅꯨꯃꯤꯠ ꯇꯥꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯣ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯑꯇꯩ ꯊꯧ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯪꯕꯅꯆꯤꯡꯕ ꯇꯧꯕꯗ ꯊꯣꯏꯗꯣꯛꯅ ꯏꯈꯨꯝ ꯈꯨꯝꯗꯦ꯫ ꯃꯍꯥꯛ ꯇꯂꯪ ꯃꯂꯪ ꯑꯃꯗ ꯂꯩꯕꯒꯨꯝ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯃꯤꯅ ꯋꯥ ꯍꯪꯕꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯪꯂꯨꯔꯀꯥꯟꯗꯅ "ꯀꯔꯤ ꯍꯥꯏꯕꯅꯣ? ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦꯕꯣ." "ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯥꯡꯀꯣꯛꯇꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯑꯔꯥꯡꯐꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" "ꯏꯍꯦ, ꯑꯩꯗꯤ ꯉꯍꯥꯟꯗꯒꯤ ꯑꯔꯥꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ." "ꯑꯣꯍꯣ, ꯏꯕꯨꯡꯗ ꯑꯉꯥꯡꯁꯤꯡ ꯂꯩꯕꯅꯤ, ꯃꯈꯣꯏꯗ ꯈꯔ ꯑꯝꯇ." "ꯑꯣ, ꯍꯣꯏ. ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ. ꯅꯁꯥꯗꯨꯕꯨ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯕꯒꯨm ꯇꯧꯏ. ꯂꯥꯏ ꯇꯤꯟꯅ ꯌꯦꯠꯄꯒꯨꯝ ꯇꯧꯏ. ꯅꯠꯇꯦ, ꯅꯪꯕꯨ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯟꯕ꯭ꯔꯅꯦ?" "ꯍꯣꯏ, ꯊꯣꯏꯗꯣꯛꯅꯕꯨꯗꯤ ꯈꯟꯖꯟꯕꯗꯤ ꯂꯩꯇꯦꯗ ꯇꯥꯗ." "ꯐꯩ. ꯈꯟꯖꯜꯂꯨꯅꯨꯀꯣ. ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗ ꯇꯧꯔꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯒ ꯄꯨꯛꯅꯤꯡꯕꯨ ꯋꯥꯈꯜꯕꯨ ꯋꯥꯍꯟꯕꯗꯤ ꯐꯠꯇꯦ꯫
ꯅꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯂꯩꯒꯗꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯔꯥꯡꯐꯝ ꯐꯝꯕ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯒ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯇꯧꯈꯤ ꯊꯥꯗꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯀꯥꯆꯤꯜ ꯑꯃꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯑꯁꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯈ꯭ꯔꯕꯅꯤ mi masak khangi kaunai ngang nei haibabu mahak chagani thakani amati mahanga tawdaba thabak na sini haibase karimata khangdana ungduna adumak leiri thadoina aduma leikhrabasu mahaki machanupa machanupi amati mamoksing adai atai lakliba mari mata sing aduna phaigak phaina hona khibanina thadoigi mathau thoidona tadi masidagiti thadoi do macha singna chak chana ba kausalurabasu chak ado kanagumba amada illibani haiduna hektam illi adu leimaida hetamak thadai aduma toropadu mamoksing aduna chak chakhairi haiduna yamna sawi adubu mamong nupi sing adugi mapuruba oiliba machanupa sing aduna ai ya tumle mara togi tawjarasanu ima se mokok bera lerabadi psychiatric gi doctor amada yengthoktabadi yararoi asomna makhoido tumina adumak chak chari matam aduda thadoiti amuk sunoi amuk sukapi aduga mahake machanupa ahalda satkon selaklaga hai napa abungna nangi thabak khalakpagi thongliba nga sibo hawtabro aw ima yamna hawe sar mina khangde ai tare sar ka khangkadabani chau 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 hawbani hawbani asumna thadoi to ngahak leraka amamungang ngahak leraka amamungang leiriba singaduna su thadoina ngang saliba singadugi mapa chana chana na aduma khumli nokminnaba na kongai ni asumna tawduna thadoi phagi phagi tegi asum angawi on thoraklei mahak ta sengna mirol tadaba angawo makti natti mahaki wakhal amada leikhibadudani mahaki wakhal amadi mabukningda mahaki leikhidraba mapuroiba lorem chaminnari koiminnari langminnari leiminnari haiduna aduma khallibani masidagi thadoi mahaki ka manungda ngarang ngarang matonta wari sari tanza aduta mahaki mamong nupido sangsellaktuna ima iruja maithajabiruro hey kaigino ha aina irujabaga lujatabaga kari mari lenadana irudi ngasai ungni jakhrena nahakpo kemta uhaudrabro ima kradi jabano hojin no ngamada ngari basidi no nganbada ngari kaidana aidine ahingdagi hawkalagi lija kharabani chalo 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 napa bunga igene wari nga ta sanage nang bui kai da bro nangbo as ima yara sela ose asum na haiduna khudang paiduna singkhat ke tawrubada thadoi do khangchau sauri karino nang tori base ai bu sit thawai da saradana chalo 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 aduma toropadu ta mamong nupi do yararoi khangaduna machanupa singadu dawuna hairoge khanduna mak parap ka aru tagi thuli mahana adumna ka adu dagi thokhige haiduna hek kan thokhibaga kanagumba miyu yama mahaki masado phawlokduna chakhibagum banglawna sagatlaga sahumama phangki matamadu ta mamong nupi do khangpek khaladuna ima haiduna loromlaga mapanda parap chen thokhi matam adu ta mapanda leiriba miyu sing aduna ibima kaidore gudung chentori dubu kedorageba adumna hanglubadu ta mamong nupi aduna aise imagi kada ima tumurumur sole haduna kedorabunu haduna yengoge dana changubane bako adiduta mahana chatlo napapunga leminari na hairakpadi aisi ikai gum kari gum kuyeng yengamaga aise dum tholopani adudaituta aigi isasi phawuklaga kana gumba ma chatkibagum khangsa sagalakpagi wanida adigai pakatuna chithorlibani yare asti sora tawdoribasing asi mathang tawthorkhrabadi kaichu thudokpa tawroida sora asti tawdri phawdi khar adumang mathi phongbani ko adumna makhoi sing aduna mau adugi poningbu phathabiri thawdok asigi matung haujikti asti losankhri sora tawgutaba numit khar khatamak ngaisalakli sora tawgutaba numit mangani khatamak ngairaba matam aduta thadoi to mahausa mahak sanggoy adugi darida makhong yantharaga kanagumba amaga wari sanari matam aduta thadoina ado aibu karirumtadi hainingmanida hayuni kari wafamnone nangna hainingmado hektama hayu aido nachanupi leiriba namuksing asinane angaubini haidana haibasi ai kya nuaiti ado aibu ngaubrane era kanana no ne nangbu ngawe haidubo ha namu ahanaro namu atuminaro natragana nacha nupi nara nacha nupa dara ai warak lamgene
ꯃꯈꯣꯏ ꯇꯥꯃꯣꯅ ꯋꯥꯔꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯋꯥꯔꯛꯀꯅꯤ ꯁꯦ ꯅꯆꯥꯅꯨꯄꯥ ꯑꯍꯟꯁꯨ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯁꯨ ꯅꯃꯧ ꯑꯍꯟꯅꯁꯨ ꯅꯃꯧ ꯑꯇꯣꯝꯕꯤꯅꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯣꯏꯕ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯑꯃꯨꯛꯇꯣꯏꯕ ꯑꯉꯥꯎꯕꯤꯗꯧꯅ ꯂꯣꯏꯅꯔꯤꯕ ꯐꯔꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯋꯥꯇꯦꯝꯕ ꯇꯥꯔꯦ ꯍꯩ ꯅꯪꯉꯣꯟꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯕ ꯁꯛꯄ ꯆꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯀꯔꯤꯅ ꯎꯒꯦ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯃꯣ ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯁꯦ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏ ꯇꯥꯃꯣꯅꯅꯦ ꯑꯉꯥꯡꯗꯅꯦ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯇꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯅꯪꯅꯦ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ ꯑꯩ ꯑꯉꯥꯡꯁꯤꯡꯗꯣ ꯋꯥꯔꯛꯂꯨꯒꯦ ꯑꯗꯨ ꯄꯪꯈꯨꯏ ꯀꯨꯏꯕꯤꯔꯛꯀꯅꯨꯀꯣ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯂꯦꯝ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯄꯗ ꯀꯅꯥꯃꯠꯇꯅ ꯑꯊꯤꯡꯕ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯔꯣꯂꯦꯝꯅ ꯑꯩ ꯑꯃꯗꯤ ꯊꯥꯗꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦꯗꯅ ꯑꯩꯅ ꯆꯪꯉꯛꯂꯤꯕꯁꯤ ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯏꯅꯤꯡꯇꯧꯅ ꯆꯪꯕ ꯉꯝꯂꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯔꯛꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ ꯅꯨꯡꯁꯤꯅꯕ ꯋꯥꯠꯀꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯂꯝꯂꯤꯕ ꯑꯩ ꯍꯥꯏꯔ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯗꯦ ꯃꯃꯥ ꯍꯥꯏꯔ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯥꯗꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯍꯥꯛꯅ ꯊꯣꯛꯂꯤꯕꯁꯦ ꯃꯤ ꯂꯩꯅꯗꯕ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯂꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯔꯣꯂꯦꯝ ꯆꯪꯉꯛꯄꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯀꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯌꯥꯔꯣꯝꯗ ꯄꯥꯏꯔꯒ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ ꯑꯗꯨꯝꯅ ꯃꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯈꯨꯌꯥꯔꯣꯝꯗ ꯁꯣꯔꯣ ꯂꯥꯛꯅ ꯆꯤꯡꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯐꯩꯒꯟ ꯃꯔꯨ ꯐꯥꯎꯕ ꯆꯤꯡꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯇꯨꯝꯂꯨꯔꯦ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯈꯤꯕ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯈꯣꯡꯁꯤ ꯄꯥꯏꯔꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯈꯨꯌꯥꯔꯣꯝꯗ ꯖꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯤꯕꯅꯤꯅꯦ ꯃꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯄꯥꯡꯉꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯇꯦ ꯇꯨꯝꯃꯤꯁꯤꯁꯨ ꯀꯥꯁꯤꯗ ꯑꯩꯁꯨꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯒ ꯇꯥꯃꯣꯗ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯅꯤꯁꯥ ꯈꯔ ꯆꯠꯁꯤꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯋꯥꯍꯟꯒꯅꯨ ꯑꯩ ꯉꯁꯤꯒꯤ ꯅꯤꯁꯥ ꯀꯔꯤꯝ ꯆꯥꯗꯦꯀꯣ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯇꯧꯕꯗꯨꯕꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗ ꯍꯦꯛ ꯇꯧꯔꯗꯤ ꯈꯪꯒꯗꯕ ꯇꯧꯒꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦꯁꯦ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥꯗꯨꯒꯤꯗꯅꯦ ꯇꯧꯒꯦ ꯁꯔꯛꯄꯗꯤꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯃꯃꯧ ꯑꯍꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯣ ꯇꯥꯆꯧ ꯀꯔꯤꯒꯨꯝꯕ ꯍꯟꯇꯛꯃꯨꯛꯀ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯒ ꯆꯠꯈꯤ ꯇꯧꯔꯤꯕꯁꯦ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯃꯥꯅ ꯄꯥꯈꯟꯗ ꯈꯟꯖꯟꯕ ꯀꯤꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯤꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯛꯄꯗ ꯀꯥꯡꯈꯟ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯀꯥꯡꯈꯟ ꯈꯟꯖꯟꯒꯦ ꯀꯥꯡꯈꯟ ꯈꯜꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯐꯩ ꯀꯥꯡꯈꯟ ꯈꯟꯖꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯥꯡꯈꯜ ꯑꯃꯕꯨ ꯈꯟꯖꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯡꯈꯜ ꯑꯗꯣ ꯍꯦꯛ ꯈꯟꯖꯟꯈꯤꯕꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯔꯣꯂꯦꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯃꯥ ꯅꯄꯥꯕꯨ ꯊꯤꯅ ꯇꯧꯕ ꯅꯃꯥꯕꯨ ꯊꯤꯅ ꯇꯧꯕ ꯑꯩꯕꯨꯅ ꯅꯪꯅ ꯍꯧꯖꯤꯛꯀꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯅꯥꯛꯇ ꯂꯥꯛꯄ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯐꯜ ꯂꯥꯎꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯐꯝꯊꯔꯒ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯦꯠꯄ ꯍꯧꯔꯛꯏ
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯐꯝꯂꯒ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯁꯥꯗꯣ ꯐꯔꯪ ꯐꯔꯪ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕꯗꯨ ꯃꯪ ꯑꯣꯏꯔꯦꯀꯣ ꯃꯪ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯔꯣꯂꯦꯟꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯠꯇꯦ ꯀꯩꯗꯧꯔꯛꯈꯤꯕ ꯉꯁꯥꯏꯁꯨ ꯏꯇꯩꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯥꯃꯣꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯕꯥꯛꯁꯤꯗ ꯂꯥꯏꯃꯨ ꯑꯃ ꯐꯝꯂꯒ ꯈꯧꯔꯤ ꯃꯦꯠꯂꯝꯂꯤꯕꯅꯤꯅꯦ ꯅꯃꯥ ꯅꯄꯥꯕꯨ ꯊꯤꯅ ꯇꯧꯕ ꯄꯤꯖꯅꯤꯡꯗꯕ ꯍꯥꯏꯗꯅ ꯑꯁ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯠꯈ꯭ꯔꯗꯧꯅꯤꯀꯣ ꯑꯩ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯑꯩꯁꯨ ꯌꯥꯎꯒꯗꯣꯏꯅꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯂꯥꯛꯀꯥꯟꯗ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯇꯥꯆꯧ ꯍꯣꯏ ꯏꯇꯩꯃ ꯍꯣꯏ ꯃꯥꯏ ꯂꯩꯖꯍꯧꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯤꯕꯗꯨ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯍꯦ ꯀꯅꯥꯅꯣ ꯃꯤꯅ ꯊꯣꯡꯖꯤꯟꯄꯥꯗ ꯂꯩꯔꯒ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯤꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯗꯨꯡ ꯃꯁꯨꯝ ꯆꯠꯈ꯭ꯔꯒ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯏꯅꯝꯃꯁꯦ ꯄꯔꯞ ꯆꯠꯈ꯭ꯔꯤꯁꯤꯡꯀꯣ ꯃꯁꯤ ꯄꯨꯔꯥ ꯍꯨꯔꯥꯟꯕꯤꯅꯦꯁꯦ ꯏꯆꯦ ꯑꯣꯏꯔꯝꯃꯣꯏ ꯏꯆꯦꯗꯤ ꯉꯁꯥꯏꯅ ꯇꯨꯝꯂꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯌꯨꯝ ꯑꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯉꯧꯔꯤ ꯐꯩ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯉꯥꯡꯕꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯀꯥꯡ ꯈꯛꯇ ꯇꯨꯝꯃꯤ ꯈꯔ ꯍꯥꯏ ꯆꯥꯃꯤꯟꯅꯔꯤ ꯈꯔ ꯍꯥꯏ ꯑꯃꯨꯛꯇꯪꯅꯦ ꯁꯥꯏꯀ꯭ꯔꯤꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯩꯅꯣ ꯗꯣꯛꯇꯔꯅ ꯐꯔꯣꯏꯌꯦ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯐꯒꯗꯕ ꯉꯥ ꯏꯁꯤꯡ ꯊꯣꯛꯇꯅ ꯀꯣꯛ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯍꯩꯗꯤꯅꯦ ꯃꯁꯦ ꯅꯪ ꯃꯤꯅ ꯇꯥꯔꯒ ꯃꯗꯨꯕꯨ ꯀꯔꯤꯅꯦ ꯈꯟꯗꯣꯔꯤꯒꯦ ꯈꯟꯗꯤꯉꯩ ꯈꯟꯁꯤꯅꯣ ꯉꯝꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯂꯦꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯃꯗꯨꯅꯒ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯤꯔꯦꯅꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯃꯧ ꯑꯍꯜ ꯑꯃꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯣꯏꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯐꯥꯈꯠꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯣ ꯃꯃꯤꯠ ꯏꯀꯥ ꯀꯥꯔꯒ ꯁꯤꯒꯤ ꯀꯥꯡꯊꯣꯟ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯕꯨ ꯍꯧꯗꯣꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯔꯣꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯏꯃꯨꯡꯁꯦ ꯇꯝꯅꯕ ꯍꯧꯔꯛꯂꯦ ꯃꯤ ꯈ꯭ꯋꯥꯏꯁꯨ ꯁꯤꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯨꯝꯅꯗꯤ ꯈꯛ ꯇꯧꯔꯛꯇ꯭ꯔꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒꯅꯦ ꯀꯩꯅꯣꯝꯕ ꯌꯦꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯕ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯔꯣꯂꯦꯟ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯏꯃꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯃꯇ ꯇꯥꯗꯕ꯭ꯔꯣ ꯇꯥꯏꯌꯦ ꯑꯩꯗꯤꯅꯦ ꯀꯟꯅ ꯄꯦꯠꯂꯤꯕꯅꯤ ꯑꯩꯗꯤꯅꯦ ꯐꯨꯔꯣ ꯆꯩꯔꯣ ꯁꯤꯗ ꯂꯩꯔꯕꯅꯤ ꯅꯆꯥ ꯋꯥꯔꯛꯄ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯅꯪ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯤ ꯇꯞ ꯃꯈꯩ ꯂꯛꯅꯔꯒ ꯋꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯊꯤꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛ ꯃꯇꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯦꯔꯥꯎꯁꯤ ꯊꯧꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯃꯣꯏꯅ ꯑꯗꯣ ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯁꯤ ꯋꯥꯔꯛꯄꯗ ꯋꯥꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯋꯥꯔꯗꯒꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯊꯦꯡꯂꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯍꯌꯦꯡ ꯁꯣꯏ ꯂꯥꯛꯀꯅꯤ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯂꯦꯟ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ ꯊꯥꯗꯣꯏꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯃꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ꯭ꯔꯥ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯤ ꯏꯃꯥꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯒꯥꯏꯗꯨꯔꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯕꯨ ꯏꯃꯥꯅ ꯀꯥꯎꯊꯣꯛꯂꯒ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯆꯥ ꯑꯩꯈꯣꯏꯗ ꯎꯠꯍꯜꯂꯤꯕ꯭ꯔꯣ
ꯑꯗꯨꯝꯅ ꯍꯟꯖꯟ ꯍꯪꯂꯕꯁꯨ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯈ꯭ꯔꯦ ꯃꯁꯤ ꯑꯇꯩ ꯑꯃꯅ ꯍꯥꯏꯔꯛꯄꯒꯤ ꯆꯠꯄ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯑꯔꯥꯛꯐꯝ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯑꯗꯣ ꯂꯥꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯪꯍꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯑꯩ ꯈꯪꯂꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯆꯥꯟꯅ ꯆꯨꯅꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯈꯥꯏ ꯇꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯅꯥꯈꯩ ꯁꯦꯡꯗꯣꯛꯂꯒ ꯃꯍꯥꯛ ꯑꯁꯤ ꯂꯩꯔꯝꯂꯦꯟꯗ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯅꯩꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤꯀꯣ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒꯦ ꯑꯗꯨꯗꯨꯒꯅꯦ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯧꯕꯅꯗꯤ ꯍꯦꯟꯅ ꯐꯩ ꯍꯧꯖꯤꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯅꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕ ꯁꯣꯔꯥꯠꯁꯨ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ ꯇꯥꯆꯧ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯇꯧꯔꯁꯤꯔꯣ ꯑꯗꯨꯒ ꯂꯥꯏꯗꯨ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈꯤꯅꯕ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯗꯤ ꯃꯥꯡꯂꯣꯏꯗ꯭ꯔꯣ ꯃꯗꯨ ꯏꯕꯨꯡꯉꯣ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯄꯨꯔꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯗꯨꯃꯛ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯋꯥ ꯑꯅꯥ ꯈꯔ ꯄꯤꯒꯦ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯣꯏꯔꯝꯂꯒꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯂꯣꯏ ꯑꯗꯣ ꯐꯔꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯄꯟꯕ ꯉꯝꯗꯅꯕ ꯂꯥꯏ ꯇꯤꯟ ꯈꯔꯗꯤ ꯈꯣꯏꯔꯝꯕꯤꯕꯗꯤ ꯐꯩ ꯆꯨꯝꯃꯤ ꯂꯩꯔꯝꯃꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯊꯣꯛꯂꯨꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯆꯦꯔꯪꯗ ꯍꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯁꯦ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯏꯕꯗꯤ ꯈꯨꯖꯥꯏꯒꯨꯝꯕ ꯑꯃꯗ ꯍꯩꯖꯤꯜꯂꯒ ꯃꯁꯤꯁꯦ ꯇꯔꯦꯟ ꯃꯅꯥꯅ ꯂꯨꯞꯂꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯆꯥꯏꯊꯣꯛꯎꯀꯣ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯕꯗꯤ ꯌꯥꯝꯗ꯭ꯔꯦ ꯂꯨꯄꯥ ꯆꯅꯤ ꯆꯠꯄꯤꯁꯤꯗꯪ ꯑꯦꯍꯦ ꯌꯥꯔꯦꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯑꯗꯨꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯗ ꯂꯨꯄꯥ ꯆꯅꯤ ꯗꯈꯤꯅꯥ ꯀꯠꯂꯝꯂꯒ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏꯅ ꯇꯔꯦꯟ ꯃꯅꯥ ꯈꯔ ꯍꯦꯛꯂꯨꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯆꯥꯏꯊꯣꯛꯈꯤ ꯇꯧꯔꯤꯕꯗꯣ ꯊꯥꯗꯣꯏ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯁꯤꯡꯕꯒꯤ ꯃꯇꯝꯁꯨ ꯋꯥꯠꯂꯤꯉꯩꯅ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯩꯔꯤ ꯃꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯏꯁꯦ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯋꯥ ꯂꯧꯕꯤꯈꯤꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯥꯗꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯣꯌꯦꯟꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯁꯪꯒꯣꯏꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤ ꯔꯣꯂꯦꯝ ꯉꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯅꯕ ꯐꯥꯎꯕ ꯂꯥꯛꯈꯤꯗꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯣꯟ ꯊꯛꯇ ꯉꯥꯜꯂꯤꯕ ꯊꯥꯖꯁꯨ ꯇꯞꯅ ꯂꯩꯊꯔꯛꯂꯤ ꯃꯇꯝꯗꯨ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕꯅꯤ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯥꯗꯣꯏ ꯐꯝꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯤꯞꯊꯈꯤꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯝꯕꯗꯨꯒ ꯃꯃꯧꯁꯤꯡꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯊꯥꯗꯣꯏꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯥꯎꯔꯤꯕ꯭ꯔꯥ ꯐꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯨꯝꯃꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯥꯕ सिख्रब पापुंदुगी थवाई मेयलगा वरे सानरगा अदुम लेरिबदुबो करिगिनो हाइबनिदा अदुमना हाइरुबदुता थादोय परप्रप संचिल्लगदुना मसानुपागी मखासाइदा खुपागा थागी अदुदुगा हे नपाबुंग सिद्रि खंगब्रा नपाबुंग सिद्रि नुक्तिगे अयो वरे सानरिबनि मतुमुनाव नपाबुंग सिख्रे हाइबदा अइना कैदौगी यमु
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯅꯈꯣꯏꯁꯨ ꯑꯐꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕꯗ ꯌꯨꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯌꯥꯝꯅ ꯆꯥꯟꯅ ꯆꯨꯅꯅ ꯂꯩꯃꯤꯟꯅꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯅꯤꯡꯊꯤꯅ ꯌꯦꯡꯂꯅꯦꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗꯤ ꯁꯣꯔꯥꯠ ꯂꯣꯏꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯏꯅꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯥꯟ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯃꯆꯥ ꯑꯃꯃꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯁꯦꯟꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯇꯦꯡꯒꯤ ꯅꯔꯥꯏꯅꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯌꯣꯛꯄꯤꯔꯕ ꯊꯥꯛꯄꯤꯔꯕ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯎꯔꯦ ꯁꯔꯦꯞ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯁꯥ ꯉꯥꯒꯨꯝ ꯎꯆꯦꯛꯀꯨꯝ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯃꯈꯣꯏꯕꯨ ꯐꯖꯅ ꯀꯦꯌꯔ ꯂꯧꯕꯤꯔꯝꯂꯕꯗꯤ ꯄꯥꯕꯨꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯏꯔꯛꯇ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯒꯗꯕꯅꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗꯕꯗꯒꯤ ꯄꯥꯕꯨꯡ ꯅꯣꯡꯒꯥꯈ꯭ꯔꯤ ꯄꯥꯕꯨꯡ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯍꯨꯟꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯌꯥ ꯋꯥꯡꯅ ꯆꯥꯛꯅ ꯈꯪꯂꯝꯒꯅꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯩꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯃꯥꯁꯦ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕꯁꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯊꯣꯛꯈ꯭ꯔꯤ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯔꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗꯣ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯤ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯁꯨꯠꯂꯕ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨ ꯀꯧꯔꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯔꯣꯂꯦꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯠꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯗꯨꯕꯨ ꯌꯦꯛꯈꯥꯏ ꯊꯨꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯖꯩꯒꯒꯤꯗꯃꯛꯇ ꯊꯥꯎꯒꯠꯂꯤꯕ ꯃꯩ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯨꯒ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯔꯣꯂꯦꯝꯁꯦ ꯁꯨꯃꯥꯡ ꯃꯆꯤ ꯑꯁꯤꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯂꯥꯎꯔꯤꯕꯁꯦ ꯅꯈꯣꯏꯗꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯥꯗꯣꯏ ꯀꯞꯂꯤ ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡꯒꯤ ꯃꯆꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯍꯥꯛ ꯁꯥꯎꯔꯤ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨ ꯅꯈꯣꯏ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯀꯤꯔꯛꯅꯗꯨꯅ ꯃꯍꯩ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯃꯥꯝꯇꯣꯞ ꯑꯗꯣ ꯄꯩꯌꯥ ꯇꯠꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯀꯥꯆꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯈꯪꯅꯝ ꯅꯝꯈꯤ ꯑꯗꯨꯝꯅ ꯕꯣꯔꯣꯡ ꯕꯔꯥꯡ ꯂꯥꯎꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯩꯌꯥ ꯇꯠꯊꯔꯛꯑꯒ ꯁꯨꯃꯥꯡ ꯀꯥꯆꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯩꯌꯥ ꯅꯝꯈꯤꯕ ꯃꯥꯝꯇꯣꯞ ꯑꯗꯨꯒꯤ ꯖꯤꯡꯒ ꯅꯥꯟꯊꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ ꯄꯥꯈꯠꯄ ꯀꯤꯃꯟꯈꯤꯕꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏꯗꯤ ꯍꯧꯅ ꯅꯣꯛꯂꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯈꯣꯡ ꯑꯁꯤꯗ ꯀꯥꯎꯕꯗ ꯎꯈꯣꯡ ꯑꯁꯤꯁꯨ ꯇꯦꯛꯂꯦ ꯇꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡꯁꯥ ꯃꯤ ꯄꯨꯝꯅꯃꯛꯅ ꯆꯦꯟꯅꯈ꯭ꯔꯕꯁꯨ ꯅꯈꯣꯏꯗꯤ ꯆꯦꯟꯕ ꯌꯥꯗꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯍꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯇ ꯍꯥꯜꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯔꯣꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯉꯔꯣꯏ ꯅꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯖꯩꯒꯁꯤ ꯃꯄꯨꯡ ꯐꯥꯁꯤ ꯅꯈꯣꯏꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯣꯏ ꯑꯩꯅ ꯂꯩꯇꯥꯏꯅꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯂꯤꯛ ꯀꯣꯔꯥꯡ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯕ ꯀꯤꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃꯇꯪ ꯂꯧꯊꯣꯛꯂꯨ ꯆꯠꯂꯨ ꯏꯁꯤꯡ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯣꯖꯥꯃꯥꯏꯕ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤꯅꯦ ꯏꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯍꯧꯔꯤꯕꯗꯨ ꯃꯍꯥꯛꯅ ꯊꯣꯡꯖꯤꯟꯄꯥꯟ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯎꯈꯤ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯀꯤꯖꯔꯕꯁꯨ ꯆꯥꯛꯁꯪ ꯇꯝꯅ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯐꯥꯎꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯂꯦꯞꯄꯗ ꯐꯥꯕ ꯉꯝꯍꯧꯗꯕꯗꯒꯤ ꯎꯕ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯒꯨꯝ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯕꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯐꯤ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ
ꯀꯗꯣꯝꯗꯒꯤ ꯀꯝꯗꯧꯅ ꯂꯧꯁꯤꯜꯂꯛꯈ꯭ꯔꯤꯕ ꯐꯤꯅꯣ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯂꯧꯁꯤꯜꯂꯝꯕꯗꯨꯗ ꯃꯍꯥꯛꯅ ꯏꯄꯥ ꯄꯥꯈꯠꯅ ꯐꯤ ꯑꯗꯨ ꯁꯠ ꯁꯠ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯈꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡꯒꯤ ꯁꯤꯟꯇꯦꯛꯁ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯛ ꯄꯥꯛꯊꯔꯒ ꯆꯪꯈꯤꯕ ꯑꯗꯨ ꯎꯍꯧꯕꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯏꯁꯤꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯞ ꯍꯥꯡꯗꯣꯛꯄ ꯀꯤꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯀꯣꯔꯐꯨ ꯑꯃꯗꯒꯤ ꯑꯣꯏꯅ ꯏꯁꯤꯡꯗꯣ ꯀꯜꯂꯒ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯗ ꯏꯁꯤꯡꯗꯨ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕ ꯁꯝꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨꯗ ꯑꯩꯍꯥꯛꯁꯦ ꯄꯥꯈꯠꯀꯨꯝ ꯂꯥꯛꯈꯨꯝ ꯈꯣꯡꯗꯒ ꯂꯧꯁꯤꯜꯂꯛꯄꯒ ꯎꯕ꯭ꯔꯥꯡ ꯎꯞꯁꯟꯗꯨꯅ ꯇꯨꯔꯨꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯆꯥꯛꯁꯪꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡ ꯀꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕꯗꯒꯤ ꯑꯩ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕꯗꯨꯗ ꯄꯤꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯣ ꯃꯥꯝꯇꯣꯞꯀꯤ ꯑꯀꯣꯏꯕꯗꯨꯗ ꯆꯥꯏꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛ ꯇꯠꯊꯔꯒ ꯂꯩꯔꯤꯕ ꯃꯥꯝꯇꯣꯞꯀꯤ ꯃꯌꯥ ꯇꯠꯊꯔꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯧꯅ ꯄꯥꯟꯈꯠꯂꯨ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛ ꯄꯥꯟꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯤ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ, ꯅꯈꯣꯏꯁꯨ ꯌꯨꯝ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯔꯣꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯗꯕꯅꯤ, ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯇꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯍꯥꯏꯔꯞ ꯆꯤꯡꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯇꯧ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ ꯌꯥꯗꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯈꯜꯂꯝꯕ ꯃꯥꯝꯇꯣꯞ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯄꯨꯍꯥꯡ ꯍꯥꯡꯂꯤ, ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯈ꯭ꯔꯤ꯫ ꯊꯥꯗꯣꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯣꯂꯦꯝꯕꯨ ꯇꯠꯇꯅ ꯀꯧꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯔꯣꯂꯦꯝꯕꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯧꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯞꯂꯤꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯅꯠꯇꯦ, ꯆꯨꯝꯅ ꯃꯊꯃꯣꯏ ꯄꯦꯟꯗꯅ ꯑꯗꯨꯛ ꯁꯨꯠ ꯀꯞꯆꯕꯇꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯥꯗꯣꯏ ꯀꯞꯄꯤ ꯈꯪꯖꯔꯕꯁꯨ ꯊꯣꯏꯗꯣꯛꯅ ꯃꯗꯨꯗ ꯆꯪꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯊꯦꯝꯃꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯠꯅꯔꯨꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯅꯤ, ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯂꯩꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12-13 ꯇꯥꯔꯛꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯖꯜꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗ ꯔꯣꯂꯦꯝ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏ ꯍꯔꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯆꯤꯟꯖꯠ ꯀꯣꯟꯁꯤꯟꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯕꯨ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯆꯠꯈ꯭ꯔꯦ, ꯅꯃꯧꯁꯤꯡꯁꯨ ꯆꯠꯈ꯭ꯔꯦ, ꯅꯆꯥꯅꯨꯄꯤꯁꯤꯡꯁꯨ ꯉꯝꯅꯃꯛ ꯆꯠꯈ꯭ꯔꯦ, ꯑꯩ ꯏꯊꯟꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯑꯁꯤ ꯑꯍꯤꯡꯕ ꯃꯤ ꯑꯃ ꯅꯠꯇꯦꯅꯦ, ꯑꯩ ꯑꯁꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯅ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯆꯧ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯍꯣꯠꯅꯔꯛꯂꯕꯅꯤꯅ, ꯑꯃꯗꯤ ꯂꯩꯔꯩꯕꯥꯛꯇꯒꯤꯁꯨ ꯂꯌꯥꯝ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯠꯈꯤꯅꯕꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯕꯤꯗꯥꯏ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯂꯨ꯫ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯅꯥꯛꯇꯔ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇꯔ ꯑꯃ ꯂꯩꯔꯨꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯨꯔꯣ꯫ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯄꯥꯡꯈ꯭ꯔꯒꯗꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯉꯝꯃꯣꯏꯑꯕ, ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ꯫ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯪꯒꯤ ꯇꯥꯏꯕꯪ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯃꯪꯌꯥꯏꯊꯣꯡ ꯀꯨꯝꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤ, ꯑꯗꯨꯅ ꯅꯍꯥꯛ ꯂꯩꯍꯧꯈꯣ꯫ ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ
ꯂꯥꯏꯔꯝꯂꯦꯟ ꯄꯥꯡꯈ꯭ꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯂꯤꯕꯁꯤꯕꯣ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯍꯥꯛꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒꯦꯔꯥ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯂꯦꯝꯅ ꯁꯥꯎꯒꯅꯨ ꯊꯥꯗꯣꯏ ꯑꯩ ꯑꯁꯤ ꯑꯍꯤꯡꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯩ ꯑꯁꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯔꯣꯂꯦꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯊꯥꯗꯣꯏ ꯋꯨ ꯈꯣꯡꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯞꯂꯝꯕ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯈꯠꯅꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯗꯨꯒ ꯌꯥꯔꯦꯁꯦ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ ꯊꯥꯗꯣꯏ ꯀꯞ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯉꯥꯁꯜꯂꯝꯃꯒ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯣꯂꯦꯝ ꯀꯅꯥꯒꯨꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯤꯃꯨ ꯁꯦꯠꯄ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯊꯧꯒꯥꯏ ꯑꯃꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯒꯗꯧꯔꯤꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯆꯠꯂꯒ ꯂꯝꯕꯤ ꯑꯁꯤꯒꯤ आदा लेरिबा मी मकोक मानबा सिगी सुरुंग नाहक अदुमक संख्रो मंगाल अमा फाउदोक्लक्लिबसि मसिदा नाहकना चक्खर मतुंगदा नंगनि जगुदोरिबा ताइबंग अदो सोजै जगुदोरिबनि फरे फरे चलो अदुमना हायरपदा रोलेम होय माइ अमता हाइदि तुमिना शॉट अदुमक चटख्रि मसिगी मतुंग रोलेम असुम लाकपना चावरबा मीगी मकोक की सरू मालबा सुरुंग अदुता महाक चंगसिलक्लै महाना चंगसिलक मतमददि पुंगान ngali manungda leiba pot amata udi adubu asum changsilakpana atopa sangsara amada tholakli mahana hek changsilapaga mathong maram masak khangdraba lai kaya changaktuna mahakpu sagal laktuna soro singsinki aduduga mahakpu lai amagi mamangda lefali matamruda rolemna aibu karigidamang mafam masita puraklibano aina hilingeke matamda kiyagi matik lanba thabak tawkibano haituna hangi matam maduta leram liba laikok aduna ai haige munataw nahagna laikhidraba matungda matam sana ikhoi gista lakpagi bahutta nahagna namu taibang mi ai hingbaga nanga wari watai sagra matam kaya lona duna lakpa aikhoi buna nangbu koichi thianba aduda sunutara nahar maral leitraba na cha singpu ot naibagini kari makhoi gi kari maral leitaba aina nariba aina siriba aina wariba khudimak makhoina tholiba ngaktani मखोई दबु मी वरबदी हाइदुना आइना होनखिबा पुनमक मखोइना करिगिदमक्ता उत्तगी हाइबगुम करिगारी मता हल्लिबनो आइदी मखोइबु मतिक थोंगा लाक्नबनति नथ्वाइ फावबा लौनिंग्लिबनि अदुबु आइंगोंदा अदुगी पांगल लैखिरि ओइ स्वाइदा चोरो लोरगा लेरगनो नंगना सिरबदुदी नंगी लाइबका तमखबननि नंगनो वारिबदुसु नहाके लाइबका तमखबननि लाइबका तमखिबदुबु कराना थैदोकु यागनि aduna nang laibaka tamkhribadubu nang singna karigidamakta leram leda matam sana jarukadabada karigidamakta thaidoktu leiri nararge matik chaba nang matam kharati mafam mata leiba tabani asumna hairakpaduta rolem kumpham khangkhidri manak leiriba laimu sing aduna mahakpu suro laktuna atopa mafam amada pukhi somdana kamdauri thadoi mahak sagani thakani khangdana imung aduta aduma angawbigum leiri mahakna rolembu ikon konna haibadi aroibu oina ukhiba numit adudagi mahak karimta charam thalangba khangdana jumdagi mapan sungthok thoktuna numidang su thoktuna phamungna dumak yata aduna wakhallenga naduna ngawna phaina leikhi adubu mahakki mayumda kana amatana changbirakkhiri masidagi thadoi mahak mapuk chakpa makok thinba makok ngawba kaya ama tawrupata natana mahakki mamitta laikhidraba mapuroiba rolembu tattana aduma uri rolemna thadoibu tattana kauri asumna rolema thadoibu tattana kaurokpa adutta thadoi taibang hakchang thadoklamlaga thawai miral ado rolemgi maikai pangkhri matau asumna rolemgi manakta thadoi ado yaukhri matam kharagi matung numit nini humni suraba phawbada thadoi yumdagi mapan sungthok tholoktaba numidang kappa do sungkap kaploktaba aduta mayam do pakhatnarakli kedoraba jano sungu ukhidri haiduna masidagi makhoi kharana imungda changduna jinglubadadi thadoi phamung mathak aduta asiba hakchang oina leiramki
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯂꯥꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯊꯥꯗꯣꯏꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯣ ꯉꯍꯥꯟ ꯃꯈꯩ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯐꯔꯨꯔꯕꯁꯨ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯝꯅꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯎꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ ꯉꯝꯅꯔꯛꯇ꯭ꯔꯗꯨꯅ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯨꯕꯗ ꯌꯨꯝ ꯑꯗꯣ ꯄꯨꯂꯞ ꯁꯤꯗꯣꯛꯑꯒ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯅꯣꯡꯈꯥꯡ ꯆꯥꯏꯍꯟꯗꯨꯅ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯇꯤꯡꯀꯣꯛ ꯂꯩꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯑꯗꯣ ꯁꯤꯗꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝ ꯑꯗꯣ ꯁꯤꯗꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯌꯨꯝ ꯑꯗꯨꯗ ꯁꯥꯕ ꯁꯤꯖꯤꯟꯅꯔꯤꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫